ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯣꯡꯒꯗꯧꯔꯤꯕ ꯏꯟꯖꯥꯡ ꯃꯊꯦꯜ ꯑꯁꯤ ꯏꯂꯤꯁꯥ ꯊꯣꯡꯕ ꯑꯃꯒ ꯒ꯭ꯔꯥꯁ ꯀꯥꯞ ꯊꯣꯡꯕ ꯑꯃꯒꯅꯤ꯫ ꯑꯗꯣ ꯁꯤꯒꯤ ꯏꯂꯤꯁꯥꯁꯦ ꯑꯅꯤꯁꯤꯗ ꯀꯤꯂꯣ 2ꯃꯨꯛꯀꯤ ꯃꯌꯥꯗ ꯂꯨꯝꯃꯦ꯫ ꯑꯗꯨꯒ ꯁꯤꯅ ꯅꯥꯄꯤ ꯆꯥꯕꯤꯁꯨ ꯀꯧꯏ, ꯑꯗꯨꯒ ꯒ꯭ꯔꯥꯁ ꯀꯥꯞꯅꯁꯨ ꯀꯧꯏ꯫ ꯁꯤꯅ ꯀꯤꯂꯣ 3 ꯈꯔ ꯍꯦꯜꯂꯦ꯫ ꯑꯗꯣ ꯉꯁꯤ ꯃꯊꯦꯜ ꯑꯅꯤꯁꯦ ꯊꯣꯡꯉꯛꯑꯒ ꯃꯌꯥꯝꯗ ꯎꯠꯆꯔꯛꯑꯒꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯏꯂꯤꯁꯥ ꯊꯣꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛꯅ ꯊꯣꯡꯒꯗꯧꯕꯅꯤ꯫ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯆꯜ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯩꯖꯔꯦ꯫ ꯁꯤꯅ ꯇꯤꯜꯍꯧ, ꯑꯗꯩ ꯁꯤꯅ ꯄꯥꯈꯣꯟ, ꯁꯤꯅ ꯐꯗꯤꯒꯣꯝ, ꯁꯤꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ, ꯅꯥꯀꯨꯞꯄꯤ, ꯑꯗꯩ ꯁꯤꯅ ꯅꯄꯥꯛꯄꯤ, ꯁꯤꯅ ꯅꯄꯥꯛꯄꯤ ꯃꯔꯥ ꯑꯁꯨꯕ, ꯁꯤꯅ ꯆꯅꯝ, ꯁꯤꯅ ꯁꯤꯡ, ꯑꯗꯩ ꯃꯌꯥꯝꯕꯨꯗꯤ ꯍꯥꯞꯅꯗꯦ ꯑꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯈꯤꯇꯪ ꯍꯥꯞꯆꯒꯦ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ, ꯑꯋꯥ ꯐꯗꯤꯒꯣꯝꯅꯦ, ꯇꯦꯖꯄꯇꯥꯅꯦ, ꯁꯤꯅ ꯍꯔꯤꯕꯣꯞ ꯑꯀꯪꯕ, ꯑꯗꯒꯤ ꯁꯤꯅ ꯍꯋꯥꯏ ꯊꯔꯥꯛ ꯈꯤꯇꯪ ꯈꯣꯛꯇꯣꯛꯑ ꯊꯝꯖꯔꯦ꯫ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯍꯥꯏꯇꯥꯔꯦ, ꯑꯉꯧꯕ, ꯁꯤ ꯈꯤꯇꯪ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯞꯅꯩ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯞꯆꯒꯦ, ꯁꯤ ꯌꯥꯝ ꯍꯥꯎꯏ ꯍꯥꯏ꯫ ꯑꯗꯒꯤ ꯁꯤꯅ ꯃꯆꯨ ꯑꯁꯨꯕ, ꯁꯤꯅ ꯔꯥꯏ ꯄꯥꯎꯗꯔ, ꯑꯩꯈꯣꯏ ꯍꯪꯒꯥꯝ ꯃꯔꯨꯗꯩ ꯁꯨꯗꯣꯛꯄꯗꯣ ꯄꯥꯎꯗꯔꯗꯣ ꯑꯣꯏꯗꯣꯏꯅꯤ꯫ ꯁꯤꯅ ꯊꯨꯝ, ꯁꯤꯅ ꯍꯤꯡ, ꯑꯗꯒꯤ ꯖꯤꯔꯥ ꯃꯄꯨꯝ, ꯖꯤꯔꯥ ꯑꯁꯨꯕ, ꯐꯗꯤꯒꯣꯝ ꯑꯁꯨꯕ, ꯃꯤꯊꯤ, ꯑꯗꯩ ꯌꯨꯝꯗ ꯁꯨꯖꯕ ꯃꯣꯔꯣꯛ ꯑꯇꯛꯄ, ꯁꯤ ꯍꯥꯞꯆꯔꯒ ꯊꯣꯡꯖꯔꯒꯦ꯫ ꯊꯥꯎ ꯍꯩꯔꯁꯤꯀꯣ꯫ ꯍꯥꯞꯄꯒꯦꯀꯣ꯫ Channel marui marah sih. Pindah pakai apa saja lagi. Akhirnya ada muli yang ini masih hasil malah kok tangan jauh betul. Ini macam juga. Nah, dekai karena kami itu diharapkan. Sudah, ngakai dan kami lagi mah tu ngakai dia. Maksudnya color dia malah ini nak, jadi kita yang ini dry powder ni, jadi moro tu mana,
Jangan kan kata. Jangan. Mulut itu sih, macam ni. Biasanya, jadi orang itu ada bagi diri, orang itu. Sina napi zabi sina toihalaga thongake maru marang ni ngasa ki duga cham loi manare ada ko ne heli babu achidegi kanchi dogoda morok se mapum se kitang hapjarake u morok siga dani heli ba tai gi chap adu manare phadi gom se nga tang le soijage tawni si ina sida dum chap manare si adori ba de hing hape kita ngapsa ge yam ya toro re namjaga tu happy ai kun nang khani nang hapan ko na hapan ta ko ba okay ini thani je maya chaka thani maya chaka ni na thije ni to ko to na ko pa ka na na pa no ti ko ni ka ba ni ni na ni maya chaka ba
지금 어떤 자락에 양은 어떤 자락에 모록 될 것도 양 좀 문제는 일단 괜찮은 하ppen này Chêng hi người đấy vậy. chừng hi mahin hi ja ka no sing na te hi se yang sa ro shai do ma hi se smai chori so le do ma hi nga tang ka ngum hi ge la ga nga tang le chok ko ja ke sok tong na ba thau hi je ra ke sok san ja ꯇꯧꯁꯟꯖꯔꯒꯦ ꯊꯥꯎ ꯈꯤꯇꯪ ꯂꯩꯊꯖꯔꯒꯦ ꯑꯩ ꯍꯥꯟꯅ ꯖꯤꯔꯥ ꯃꯄꯨꯝ ꯈꯤꯇꯪ ꯍꯥꯟꯅ ꯊꯥꯗꯖꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯔꯣꯛꯁꯦ ꯃꯄꯨꯝ ꯈꯤꯇꯪ ꯍꯥꯞꯆꯒꯦ ꯅꯄꯥꯛꯄꯤ mari marah tanam mejan apa lagi masuk lagi ini mana punya waktu belumnya awak kita kau benar kita hati lagi Apoje lagu mana kita nama itu pun koi hari na apa itu kita apa begini coba kan ada ini ada tu mana nama yawe itu mesti ada nama yawe itu apa jadi mana itu nama dan mana itu apa itu apa itu bukan yang benar itu satu tapi yang itu lagi ini pokok dah hapkan ada beson macu hari yang nanggo lagi morok suba kita apa ke mahi pujan naga kita makai pongan apa ini tak sudah ni singo kita hapin dah oke nak ngojer lagi juga garam masala kita macam murung aku sih kayak cuma ini hafal banget jadi dari shop kita sendiri hafal jadi sendiri hafal jadi itu nih kami nanti habis mudah itu macam itu kita hafal dulu nanti senjata kita tu kita cakap.
ꯁꯤꯗꯅ ꯏꯂꯤꯁꯥ ꯊꯣꯡꯕꯗꯣ ꯂꯩꯖꯔꯦ ꯉꯁꯥꯏꯒꯤ ꯒ꯭ꯔꯥꯁ ꯀꯥꯞ ꯊꯣꯡꯕꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯩ ꯀꯩꯅꯣꯗꯣ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯩꯁꯤꯅ ꯑꯦꯂꯤꯁꯥꯅꯦ ꯃꯇꯨꯝ ꯇꯧꯔꯒ ꯊꯣꯡꯕꯤꯅꯦ ꯑꯗꯨꯒ ꯁꯦꯀꯦꯟꯒꯤꯁꯤꯅ ꯅꯥꯄꯤ ꯆꯥꯕꯤ ꯑꯩꯈꯣꯏ ꯒ꯭ꯔꯥꯁ ꯀꯥꯞ ꯍꯥꯏꯁꯨ ꯈꯪꯅꯕꯗꯣ ꯇꯣꯏꯅ ꯊꯣꯡꯕꯅꯤ ꯑꯗꯒꯤ ꯏꯔꯣꯝꯕ ꯂꯩꯔꯦ ꯏꯔꯣꯝꯕꯁꯤꯅ ꯂꯣꯛꯂꯩꯅꯦ ꯑꯂꯨꯅꯦ ꯍꯋꯥꯏ ꯃꯨꯕꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛꯀ ꯏꯔꯣꯝꯕꯁꯨ ꯌꯥꯎꯔꯦ ꯀꯣꯠꯅꯕꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯔꯦ ꯍꯋꯥꯏꯇꯣꯟ ꯂꯩꯔꯦ ꯑꯗꯩ ꯆꯝꯐꯨꯠ ꯑꯃꯁꯨ ꯌꯥꯎꯔꯦ ꯆꯝꯐꯨꯠꯁꯤꯅ ꯍꯪꯒꯥꯝ ꯄꯦꯔꯦ ꯆꯝꯐꯨꯠꯅꯤ ꯗꯦꯂꯦꯇꯤꯁꯨ ꯌꯥꯎꯔꯦ ꯏꯔꯣꯝꯕꯒ ꯀꯣꯠꯂꯒ ꯆꯥꯕꯁꯨ ꯆꯥꯅꯕꯒꯤ ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯨꯡꯗꯁꯨ ꯚꯤꯗꯤꯑꯣ ꯃꯈꯜ ꯃꯌꯥꯝ ꯊꯥꯒꯠꯆꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ